ngasi March ki tang kun gani thoi 2024 hoje koi Andaman Island gi manung chana leiba hana Harriet ane khangnar ma hojana Mount Manipur haina khangnar ba Mount Manipur National Park hindi da Mount Parbat National Park ki get leire sonda National Park asigi Forest Range Officer gi office leire aduga koi gypsy mari da All Manipur Working Journalist Union gi member kun gani pan galoina na DIPR gi member ani koi puna mafum sir thungare hojik ticket counter da ticket lauri masi hek loiba koi mathakta haugalagani aduga 1891 gi Anglo Manipur War gi matamda British na mafum asida kogi prisoner oina thagiba Maharaja Kulachandra amadi atopa freedom fighter kunga nithoi makhoi kunga humdoi se mafum asida lerami habase 2003 da All Manipur Working Journalist Union AMWJU gi senior reporter singna han bona lakpa matamda khangkhibni madugi matung tarak matamda AMWJU gi members singna government of Manipur da pau founder matungda 2013 da amuk experts from AMWJU and Art and Culture Department government of Manipur dagi laga makhatana thizin humjin bator matungda center ga pau fauna ba and Andaman Nicobar gi authority ga su pau fauna ba matung sida 2021 gi October gi tang tara ga tareta Mount Harriet haina khangnari ba jingasi officially Mount Manipur haina maming thonkhre madugi matung tarak bada this is going to be the first visit by a team of Manipuri people, particularly journalist community maike digi laga mafum sida kari kari ahong balai raba kari kari development layer ba habdu yengadoribani tourist ki attraction ama oibna mar moraga lambi se phadana semden male masimak Manipur gi miyam gi wena yamna chawtok chani ngai ni and Andaman Nicobar gi authorities and government of Manipur gi collaborative effort na mar moraga lambi se nthina sembe mali up to the tip of Mount Manipur gi chingdol si yor kumatamda yamna pungning nungsiba amadi phawi mafam masida Maharaja Kulachandra amadi atopa political prisoner freedom fighter kungani thoi si Maharaja yaurgana kungo humdoi si mafum masida lerami habisida puning da thuklauba nungsiba ma phawi lambi thongna sing maningthina sembiramba aruga tourist na lakpada pothabada nungaigada ba sangle ni chuma macha macha without disturbing biodiversity of the hill sagala matung dadi yengbasi amna phajare adubu koi hairiba Manipur gi freedom fighter kungo humdoi unsung war heroes ki Memorial Park ama sanab ga damakta Manipur lengang haijak khibalam chirama pibiu haibadu madugi ayabase 2019 adai da pikhra matungda 2020 da COVID ki pandemic lakhibna maram oiraga hairiba process hi hoju paubada pangthokpagi develop tobagi mami ama tatadri aduna yam thuna koi Memorial Park ama hairiba athauba kungo humdoi adugi mingda senggot pitargadi Manipur dagi lakpa tourist mayam aduga India gi atei mafum dagi lakpa tourist mayamna soidana Manipur gi freedom fighters singi maramda khangnaba helakani loinana Manipur gi maramda su hena khangnaba helakani matamnu dadi lambi khasi sumai semdrida yum jono boyam sarame adagi sumaina garden type daga semame matamnu dadi thimana phajana semdri laidi khara didum leire ado su sumaina am phajana develop to bumuti tawdri aduga matamda koi yawana lai adu khongna su karai jip su kadi maun here sidi koi kona koina koi gi halamaji Maharaj Kulachandra aduga maga samina kiba mi singru thibada cellular je da phangakta kanda sigi halamana khulgi local halamana koi gi Manipur dagi lamba kangbu dudi koi India gi ningtam lan haigada ningtam gi agitation da yawna te political prisoner oina mudi British Commissioner Chief Commissioner gi residency manakta quarter ma saraga da thambani modi lanphawna thamba kanona nate na harapda gi koi sidamu laga amuk thirabani quarter da gi koi khara kumdaraga thibatam da yumbam khara leramba koi chala yengmatam da maroin nakupi khara horamba adagi tulasi pambi khara horamba adagi masi koi hanjingna thabo rongani mamdi koi gi Manipur gi mete singju Hindu dharma chala kanda tulasi si lai oina ningna ba yahorakpada tulasi urdi phaiga na khala sumang da thana matam dina moina lebo orangani na khala kanda mafam du orangani na koi observe to rombai wani akoi gi khongchat sigi papers di akoi na 2003 da sakhiba khongchat ado visit ado remember to bugal loina na akoi na mafam si Mount Manipur na lautokra matung da kari kari develop tawrage akoi gi oiba kari kari sagal abage kari tawibage hana akoi yengba lakpari mafam si budi develop tawre adu akoi gi oiba matam du gi ni thau singna lerambagi kari gi memorial ama sabiu haibadu hoji bok saramdri basi su ai athu matam da hoji ki leriba am su lakada sarkar na du pangthok pirakani na ikhale Yam nungai ngasigi khongchat si taseng namakidi akogi honorable CM na date 16 da under the sponsorship of DIPR akogi trip se maruina nupi ngaktagi ko nupi singna litoro kan da haitare akogi unsung heroes Maharaja Kulachandra higher ranking officers sing executive members of adu matam dugi ko including Senapati Angau Sanaya na sidai sida transportation torokibudo isagi site gi the brave souls haina haining moi singdo adu singdo kalapani da leiramdre sigi Mount Harriet oina laikhibani adu su political imprisonment omo
ꯑꯣꯏꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 1500 kilometers far away from Manipur ꯑꯗꯨ ꯂꯥꯛꯑꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯖꯕ ꯑꯗꯨꯁꯨ ꯁꯤꯗꯩꯁꯤꯗ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯀ꯭ꯂꯥꯁꯇ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯀꯣꯟꯗꯣꯂꯦꯟꯁ ꯃꯤꯅꯤꯠ ꯑꯃꯒꯤ ꯄꯥꯡꯊꯣꯛꯑꯒ ꯑꯗꯒꯤ ꯃꯐꯝꯗꯨꯗ ꯐꯪꯕ ꯏꯚꯟ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯌꯥꯎꯅ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯈꯣꯡꯆꯠꯅꯤꯅ ꯀꯨꯟꯗꯣ ꯄꯥꯝꯕꯤꯁꯨ ꯌꯥꯎꯔꯦ ꯊꯥꯖꯕ ꯐꯪꯕ ꯑꯗꯒꯤ ꯃꯌꯥꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯐꯪꯕꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯌꯥꯝ ꯏꯇꯤꯍꯥꯁꯤक ꯑꯣꯏꯕ ꯈꯣꯡꯆꯠꯅꯤ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯕ ꯎꯠꯆꯅꯤꯡꯉꯦ 2024 da amukka hana amjugi press tour lakpa matam asida anauba upal khara chara khara tharami hariba upal sing asina mapung mari park matamda manipur dagi mioi amane hek lakpa matamda hariba upal sing adu matamda hariba upal sing dagi lakpa hainam lainam sing adu namluba taru matamda yes mapam asida maharaja kolachandra amadi manipur gi thauna pharaba freedom fighter sing adu bu imprison tokibni habasi soidana khangnaragani fellow journalist Victoria Rajkumari amadi Gitanjali Hegurjangbalwena ai Raj Nongthongbam Mount Manipur Andaman Island